Delhi da satpidriba Chief Minister ruling amasung opposition gi MLA sing athuba matamda satpiyo Youth of Manipur. Youth of Manipur na Delhi da satpiyo haizaragliba lusingba sing Chief Minister N Biren, RK Imo, Govindas Konthojam, L Rameswar, KH Joy Kisan, TH Santi, TH Syam Kumar, MD Asapuddin, S Rajen, K Megachandra, O Ibobe, O Surja Kumar, TH Lokeswar, K Ranjit, TH Basanta amasung RK Ranjan ne tha asigi ahumda safonglakiba yamlaba nupa amasung nupi nahasinggi Youth of Manipur na Manipurda hogjik oidiba phibam laksinduna mahusagi ingtapa amasung tangdu laitaba purakna bagidamag akanba khongjang sing changsinba haurakhibaga loinana ngarang Youth of Manipur gi maikaidagi thorakhiba cherol amada Delhi da satpidriba Chief Minister N Biren ruling amasung opposition gi MLA sing athuba matamda chatpiyu haina nahasingna noluksari haina phongdorokle cherol asina hai Youth of Manipur na non-violent oina sangsilakiba khongjang kayana Manipur gi MLA sing Delhi da satuna waroisin purakna bohonagani haina tha asigi taraga humdoi da satkiba khongchat adu asukuira ba phawbada thabak to onthorokpagi mami uraktabadage tha asigi kulhumdoi da Youth of Manipur gi thomi kun mangana sabati mama Delhi da satuna hogjik oiriba MLA singi oiba phirep khangdokna ba amade tungkoiba waroisin ama purakna bagidamag hanadagi Delhi da leragliba MLA kun manga amade MP Iningthau Sanajauba yauna wa khanakre adubu Chief Minister amadi laihoriba MLA sing yaudabadagi waroisin purakpa ngamkhidre maram asina Manipur da hogjik laibiriba Delhi da satpidriba Chief Minister N Biren ruling amasung opposition gi MLA sing yauna punna thuba matamda satpinaba nahasingna noluksari haire nasasingna soidana make satpigani haibagi achetpa thajaba thamjabaga loinana khaurang na ngaijare aikoina Delhi da satpinaba taksili haina waro biba tawbigano masina aroiba amade Kangleipak Ima Manipur gi laibak lepkani haina nahasingna achetpa thajaba thamjari haire soibadagi commando ama sire Imphal East District ki Lamlai Police Station gi manung chanba Sanjenbam Outpost da leiba commando personnel ama masagi service nongmai sengbada soibadagi kapthorokba maruna kokta panbadagi laikana bangamdana laikhidraba commando adudi Moirangkhom Kabui Khuldagi apuna kamai apokpa Naran Singh kamai ne laibak thiba thodok adu ngarang nongthil pung amarom tabada thokibane miyoi adu taruk suba IRB ge personnel ne Imphal East District Police Commando da attest tawduna lerakibani haire thodok adugi matangda makok thongbo police official singna yengsinbagi thabak chathakre haire